ꯆꯟꯗ꯭ꯔꯃꯥꯒꯤ ꯃꯄꯥꯕꯨꯡꯒꯤ ꯃꯃꯤꯡ ꯂꯧꯔꯒ ꯁꯦꯝꯒꯠꯈꯤꯕ ꯃꯪꯒꯣꯜ ꯑꯥꯁ꯭ꯔꯝ ꯃꯄꯨꯡ ꯐꯥꯈ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕꯗ ꯃꯄꯥꯕꯨꯡꯅ ꯊꯅꯝꯕ ꯂꯧꯐꯝꯗ ꯈꯨꯠ ꯆꯪꯅ ꯁꯦꯝꯒꯠꯂꯤꯕ ꯑꯥꯁ꯭ꯔꯝꯅꯤ꯫ ꯃꯗꯨꯒꯤ ꯗꯥꯏꯇꯅ ꯃꯕꯨꯡ ꯑꯅꯅ ꯂꯧꯔꯤ꯫ ꯃꯆꯟꯒꯤ ꯃꯅꯤꯡ ꯊꯨꯡꯕꯅ ꯑꯅꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯅꯥꯇꯩ ꯆꯥꯔꯕ ꯂꯧꯐꯝꯗꯨ ꯑꯀꯣꯏꯕ ꯂꯩꯄꯜ ꯆꯟꯈꯠꯈ꯭ꯔꯦ꯫ ꯑꯀꯣꯏꯕ ꯊꯥꯡꯒꯄꯥꯠ ꯇꯧꯈ꯭ꯔꯦ꯫ ꯃꯅꯨꯡꯗ ꯂꯩꯀꯣꯜ ꯁꯦꯝꯈ꯭ꯔꯦ꯫ ꯃꯈꯜ ꯀꯌꯥꯒꯤ ꯂꯩꯁꯨ ꯊꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯂꯩꯀꯣꯜꯗꯨꯒꯤ ꯃꯔꯛꯇ ꯈꯥ ꯋꯥꯡ ꯁꯥꯡꯅ ꯀꯥ ꯀꯌꯥꯒꯤ ꯁꯪ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯈꯥꯗ ꯋꯥꯡꯗ ꯑꯃꯨꯛ ꯊꯦꯛꯇꯨꯅ ꯀꯥ ꯈꯔ ꯈꯔꯁꯨ ꯁꯥꯈ꯭ꯔꯕꯅꯤ꯫ ꯆꯦꯛꯅ ꯍꯧꯔꯒ ꯇꯤꯟꯅ ꯀꯨꯞꯄ ꯁꯪꯁꯥꯡꯗꯨ ꯀꯦꯕ ꯌꯥꯕ ꯀꯦꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯗ ꯌꯥꯎꯔꯤ ꯑꯉꯥꯡ ꯂꯩꯅꯕ ꯀꯥ, ꯅꯌꯣꯛꯄꯤ ꯂꯩꯅꯅꯕ ꯀꯥ, ꯆꯥꯛ ꯊꯣꯡꯐꯝ, ꯆꯥꯛ ꯆꯥꯐꯝ, ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯐꯝ, ꯁꯥꯟꯅꯐꯝ ꯑꯃꯠꯇ ꯋꯥꯠꯍꯟꯗꯦ꯫ ꯏꯔꯨꯖꯐꯝ, ꯇꯣꯏꯂꯦꯠ ꯇꯣꯉꯥꯟꯅ ꯃꯅꯤꯡꯗ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯣꯐꯤꯁꯀꯤ ꯃꯑꯣꯡꯗ ꯆꯟꯗ꯭ꯔꯃꯥꯒꯤ ꯀꯥ, ꯃꯥꯒꯤ ꯂꯥꯏꯌꯦꯛꯐꯝ ꯀꯥ ꯂꯨꯅ ꯅꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯄꯣꯛꯇ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯒꯦꯠ ꯑꯗꯨ ꯁꯪꯂꯤꯕ ꯆꯧꯀꯤꯗꯥꯔ ꯑꯗꯨꯒꯤ ꯕꯪꯀꯔ ꯑꯃꯗꯤ ꯇꯨꯝꯐꯝ ꯀꯥ ꯂꯥꯞꯅ ꯂꯩꯕ ꯎꯔꯤ꯫ ꯒꯦꯠ ꯑꯗꯨꯗꯒꯤ ꯁꯪꯁꯥꯡ ꯑꯗꯨ ꯌꯧꯕ ꯐꯥꯎꯕ ꯐꯖꯅ ꯑꯁꯇꯔ ꯇꯧꯔꯕ ꯐꯨꯠꯄꯥꯠ ꯂꯩꯔꯤ꯫ ꯁꯨꯃꯥꯡꯒꯤ ꯃꯃꯥꯡꯃꯛꯇꯗ ꯆꯟꯗ꯭ꯔꯃꯥꯒꯤ ꯃꯄꯥꯕꯨꯡ ꯃꯣꯗꯨꯃꯪꯒꯣꯜꯒꯤ ꯂꯦꯡꯖꯨꯝ ꯐꯥꯎꯕꯒꯤ ꯁꯛꯇꯝ ꯑꯃ ꯅꯨꯡꯉꯧꯅ ꯁꯥꯗꯨꯅ ꯐꯖꯅ ꯆꯟꯈꯠꯂꯕ ꯕꯦꯁ ꯑꯃꯒꯤ ꯃꯊꯛꯇ ꯈꯤꯜꯂꯤ꯫ ꯃꯗꯨꯕꯨ ꯆꯟꯗ꯭ꯔꯃꯥꯅ ꯅꯣꯡꯃꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯇꯣꯛꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯊꯥꯡꯒꯄꯥꯠ, ꯉꯥ ꯃꯈꯜ ꯀꯌꯥ ꯊꯥꯗꯈ꯭ꯔꯦ꯫ ꯃꯗꯨ ꯌꯦꯡꯕꯗꯇ ꯄꯣꯊꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏꯔꯗꯨꯅ ꯄꯨꯡꯐꯝ ꯈꯦꯜꯐꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯄꯥꯕꯨꯡꯒꯤ ꯐꯤꯔꯣꯏ ꯅꯨꯃꯤꯠꯇ ꯁꯪꯒꯥꯈ꯭ꯔꯦ꯫ ꯑꯥꯁ꯭ꯔꯝ ꯑꯗꯨ ꯇ꯭ꯔꯁ ꯑꯃꯒꯤ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ꯫ ꯃꯃꯥꯏꯕꯦꯝꯃꯅ ꯇ꯭ꯔꯁ ꯑꯗꯨꯒꯤ ꯊꯧꯕꯨꯔꯦꯜꯅꯤ꯫ ꯁꯤꯟꯕ ꯂꯥꯡꯕꯒꯤ ꯊꯕꯛꯅ ꯃꯕꯨꯡ ꯑꯅꯅ ꯑꯣꯏꯔꯤ꯫ ꯑꯥꯁ꯭ꯔꯝꯒꯤ ꯊꯕꯛ ꯑꯦꯟꯈꯥꯡꯒꯤ ꯄꯥꯅꯕꯅ ꯆꯟꯗ꯭ꯔꯃꯥꯅ ꯑꯣꯏꯔꯤ꯫ ꯇ꯭ꯔꯁꯀꯤ ꯐꯟꯗ ꯀꯜꯂꯛꯄ ꯄꯩꯁꯥ ꯂꯦꯞꯄ ꯂꯩꯇ꯭ꯔꯤ꯫ ꯑꯐꯕ ꯊꯕꯛꯀꯤ ꯃꯤ ꯋꯥꯠꯇꯦ꯫ ꯍꯦꯛ ꯁꯪꯒꯥꯕꯗꯒꯤ ꯆꯟꯗ꯭ꯔꯃꯥ ꯅꯌꯣꯛꯄꯤ ꯈꯔꯒ ꯆꯧꯀꯤꯗꯥꯔꯒ ꯑꯉꯥꯡꯁꯤꯡꯒ ꯑꯥꯁ꯭ꯔꯝꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯏꯃꯨꯡꯗꯨ ꯏꯆꯤꯛ ꯆꯤꯛꯂꯦ꯫ ꯃꯃꯥꯏꯕꯦꯝꯃ ꯑꯃꯗꯤ ꯃꯕꯨꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯌꯦꯡꯁꯤꯟꯕꯗꯤ ꯑꯗꯨꯝ ꯂꯥꯛꯏ꯫ ꯆꯟꯗ꯭ꯔꯃꯥ ꯆꯦꯛꯁꯤꯟꯅ ꯑꯥꯁ꯭ꯔꯝꯒꯤ ꯊꯕꯛ ꯆꯂꯥꯏꯕ ꯍꯧꯔꯦ꯫ ꯈꯨꯜꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ, ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ, ꯆꯥꯛ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯄꯤꯖꯕ ꯐꯪꯗ꯭ꯔꯕ ꯑꯉꯥꯡ ꯈꯔ ꯈꯟꯒꯠꯇꯨꯅ ꯑꯥꯁ꯭ꯔꯝꯗ ꯌꯣꯛꯄ ꯍꯧꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯄꯤꯖ ꯄꯤꯊꯛ ꯇꯧꯕꯗꯒꯤꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯍꯟꯕ, ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕ ꯗꯥꯏ ꯄꯨꯝꯕ ꯑꯥꯁ꯭ꯔꯝꯅ ꯂꯧꯔꯦ꯫ ꯆꯟꯗ꯭ꯔꯃꯥꯅ ꯁꯨꯝ ꯇꯧꯒꯗꯕ, ꯁꯨꯝ ꯇꯧꯔꯣꯏꯗꯕ, ꯂꯨꯅ ꯊꯝꯒꯗꯕ, ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯒꯨꯝ ꯌꯣꯛꯆꯒꯗꯕ ꯑꯁꯤꯅꯆꯤꯡꯕ ꯅꯤꯌꯝ ꯂꯣꯏꯅ ꯅꯥꯎꯄꯤꯁꯤꯡꯗꯨꯗ ꯇꯥꯛꯄꯤꯔꯤ꯫ ꯆꯞ ꯆꯥꯅ ꯏꯟꯅ ꯊꯕꯛ ꯆꯠꯊꯔꯤ꯫ ꯆꯟꯗ꯭ꯔꯃꯥ ꯑꯆꯝꯕ ꯐꯤ ꯁꯦꯠꯇꯨꯅ ꯀꯠꯊꯣꯛꯄꯒꯤ ꯈꯝ ꯊꯦꯡꯅ ꯁꯛꯇꯝ ꯂꯧꯔꯦ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯃꯅꯝꯃꯗꯤ ꯈꯔ ꯏꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯐꯖꯕꯤ ꯆꯟꯗ꯭ꯔꯃꯥ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥ, ꯃꯕꯨꯡ, ꯃꯅꯝꯃ ꯂꯣꯏꯅ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯃꯌꯥꯅꯨꯄꯥꯗꯨ ꯄꯝꯗꯨꯅ ꯄꯦꯟꯅ ꯆꯨꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯂꯥꯏꯌꯦꯛꯐꯝ ꯀꯥ ꯑꯗꯨ ꯆꯪꯗꯨꯅ ꯐꯖꯅ ꯁꯤꯠ ꯁꯦꯡꯂꯝꯃꯤ꯫ ꯄꯨꯕ ꯌꯥꯕ ꯄꯣꯠ ꯑꯌꯥꯝꯕ ꯄꯨꯈꯤ꯫ ꯑꯗꯨꯕꯨ ꯊꯝꯕꯗꯒꯤ ꯁꯣꯛꯂꯨꯗ꯭ꯔꯕ ꯀꯦꯞꯇꯦꯟ ꯙꯅꯕꯤꯔꯅ ꯄꯤꯔꯝꯕ ꯂꯩꯇꯦꯡꯒꯤ ꯑꯃꯨꯕ ꯁꯒꯣꯜ, ꯑꯗꯨꯒ ꯊꯋꯥꯏ ꯇꯥꯅ ꯌꯦꯛꯈꯤꯕ ꯁꯨꯔꯖꯀꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯅꯤꯗꯨꯗꯤ ꯑꯗꯨꯝ ꯀꯥꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯃꯨꯛ ꯁꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯈꯤꯗ꯭ꯔ ꯃꯥꯜꯂꯤ꯫ ꯑꯥꯁ꯭ꯔꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯜꯂꯤ, ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯟꯒꯗꯕ ꯍꯪꯒꯣꯏꯕ ꯄꯣꯛꯅꯩ꯫ ꯁꯥ ꯁꯟ ꯃꯤ ꯄꯥꯛꯅ ꯆꯪꯕ ꯉꯝꯕ ꯑꯣꯏꯗ꯭ꯔꯦ꯫ ꯍꯦꯛ ꯃꯅꯤꯡ ꯇꯧꯅ ꯁꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡ, ꯅꯨꯃꯤꯠꯀꯤ ꯃꯉꯥꯜ, ꯑꯍꯤꯡꯒꯤ ꯊꯥꯕꯜ ꯑꯃꯗꯤ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠ ꯑꯗꯨ ꯃꯉꯥꯏꯔꯦ꯫ ꯍꯟꯗꯛꯇꯤ ꯆꯟꯗ꯭ꯔꯃꯥ ꯊꯕꯛ ꯍꯦꯟꯅ ꯆꯤꯜꯂꯤ꯫ ꯅꯂꯤꯅꯤꯅ ꯄꯣꯛꯂꯝꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯔꯨꯔꯦ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯆꯟꯗ꯭ꯔꯃꯥ ꯅꯣꯡꯃ ꯅꯂꯤꯅꯤ ꯈꯣꯏꯗ ꯆꯠꯂꯨꯔꯦ꯫ ꯀꯔꯤꯁꯨ ꯈꯟꯅꯔꯨꯕ ꯂꯩꯇꯅ ꯂꯥꯞꯅꯈ꯭ꯔꯕ ꯏꯃꯨꯡꯗꯨ ꯃꯍꯥꯛ ꯆꯪꯗꯕ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯉꯥꯡꯗꯨꯒꯤ ꯈꯟꯗꯨꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯇꯨꯡꯑꯣꯏꯅꯔꯝꯂꯒ ꯃꯗꯣꯝ ꯆꯪꯂꯨꯔꯦ꯫ ꯃꯍꯥꯛ ꯎꯕꯗ ꯅꯂꯤꯅꯤꯒꯤ ꯃꯃꯥ ꯉꯛꯈꯤꯕꯅꯤ꯫ ꯀꯧꯕꯁꯨ ꯉꯝꯗꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯃꯣꯏ ꯐꯖꯕꯤ ꯆꯟꯗ꯭ꯔꯃꯥꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯏꯃꯥ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯨꯕꯗꯗꯤ ꯅꯂꯤꯅꯤꯒꯤ ꯃꯃꯥꯗꯨ ꯊꯃꯣꯏ ꯄꯦꯠꯂꯔꯦ꯫ ꯃꯆꯥ ꯅꯂꯤꯅꯤꯃꯛꯅꯤ ꯈꯟꯅ ꯀꯣꯜꯂꯒ ꯄꯨꯁꯤꯟꯕꯤꯈꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯔꯨꯔꯒ ꯅꯂꯤꯅꯤꯅ ꯄꯣꯛꯂꯝꯕ ꯑꯉꯥꯡꯗꯨ ꯃꯍꯥꯛ ꯌꯣꯛꯆꯔꯒꯦ ꯍꯥꯏꯅ ꯆꯟꯗ꯭ꯔꯃꯥꯅ ꯅꯤꯔꯨꯔꯦ꯫ ꯅꯂꯤꯅꯤꯒꯤ ꯃꯃꯥꯅ ꯈꯟꯖꯥꯟꯅꯔꯕꯁꯨ ꯆꯟꯗ꯭ꯔꯃꯥꯒꯤ ꯊꯃꯣꯏꯗꯨ ꯎꯕꯗ ꯄꯤꯗꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯟ ꯊꯣꯔꯛꯂꯦ, ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯆꯥꯕꯨ ꯀꯔꯤꯒꯤ ꯅꯤꯕ ꯑꯣꯏꯅ ꯂꯥꯛꯄꯅꯣ? ꯅꯪꯅ ꯌꯣꯛꯇꯅ ꯀꯅꯥꯅ ꯌꯣꯛꯀꯅꯤ?
Adubu Chandramana angang dubu pamduna puramdaidadi ahal adu macana lini kauduna kablakle. Masudubu chupawo nanbibawo tauduna bor pirae. Angang du hek lakpadagi Chandrama thabak sile. Irubibagi matam sanaminabagi matam amata kaidana honazai. Magi awapo thapam oire. Angang duda pakadaba firol khutki khongi nagi laiting amata walhande. Pakadabada lebire sanapot na makhaldi Chandrama mama oire. Mahak esi mohengi machani haiduna yokpham thui haiduna laurubasu nate. Nalinigi khanduna laurubasu nate. Mahak khanba yaba khalle matomda warip laure. Aina angang lising lawdunasu maraibak thiraba angang dubo nungsidabagi masani lonabigi machani haiduna minungsi piba ngamdrabadi aigi thaurang pumba arembani. Chandrama hausik yeknaba leitre maraibak thiraba angang dugi khanbada mahak tumba yade. Hek pokpadagi mamagi khumlang mahau tangzadriba palemgi nawak akol phangzadraba angang du mahak onthong nungsibirae. Nalinigi damaksu mahak nuwairakte. Mairan bigom magi makada paislaklaga chikmang mangkre. Landruga loire haiba wakhalna magi lamjing oirakle. Mana angang dubu lausin biba ngamdrabadi mana chachariba lambi asi lamuknabagom urae. Mabu thagatnai magi pukjal angakpani haina sonarae. Ngasidi ugani aki amau thadok labi achamba fizonga laiting labi Chandrama karigumbada anganga sanaba karigumbada na lay ising chaibiba sandyada mapabungi murtida duk thamai katuna khurumba nongmana ugani nga mayamgi machinsa khunduna kumayum yenglamba natragana nayokpi singa apapada tanaramba nungthildana ugani Chandrama angang singbu mahi tambiba numitna chaitharaklagana magi layak phamkada khutchangna layaklamgani thabakna magi pothaba oire angang sing dugi yaifanaba honabana magi thabak oire angang sing aduna magi asane magi dharmani pumnamak watanaba honabiribana mabung anani nongmagi manungda anan natraga mamaibe matam phamani ashram yang balakani machagi manakta laklaga mahaksu pothaba oizare Chandramana luna tauzabana nalinigi masadu masuda masugum mamaibe matam phamani nasu kayada luna tauraba masanupi na hek pokpagum khalakli asumna Mangol ashram achauba imung amagom nongmagi nganba hinggalakli adubo Chandramana khalae nongma mabungsu ashram mirairakpa yai manamagi walokhiba yai mapabunga thanamba lanthumsu loikhiba yai matamduda ashramgi maraibak kari oiba mana khali jiraba matamduda magi upai magi kalanatana leite aduna mahak waba thiraktre artra kaya phongdokpa abstract oiba lai kaya yekpa horakle magi kalagi pothok atpa leitanaba honare khali madubu nungsibiba mioi lamdam sida leitaba haunade makhoina pangbirakwa matengna ashramgi luraba tanja kangadoribane Chandrama acheba phirep amada khongthangjinba amuk haure magi lai khutingna wangangle tola taraba angang kayana miyamgi thaujal ngaire SP Mohendi kamdaure mahak ikai khangdigi Chandramagi mamangda masak uladri amuk anirak makhoigi ahal singadi Chandramabu kauba laklamle adubu Chandramana chasi haiba yadre mahakti yum panbagi punsi thadoklabani ashramgi punsina hena pamjari haiduna ahal ani du thadokre mana langkhatliba thaurang kayadu ubada ahal ani dusu kana haijinba ngamlamde adubu makhoigi thamoina hek penkhibadi nalinina poklamba angangdu mahakna hek poksaba machagom yoklamba duni pakna uba phangloidaba masudu pamlamlaga ahal anidu chatki haraw-harauna tasengna Chandramana mabuk olakpa natanadi hek puba ngamgadaba manjre magi mapungning olaknaba jalamdaida Mohengi mamana hairame Mohendo yamna phare mahausa natre hainadanaba onthokna yare maduda Chandrama harawbasu utkide saubasu utkide ahal anidusu Chandramana mayadrabadi makhoigi lanthumgi tangkhai ama pibiragi khanna chatki nongma numit chaitharaklaba matamda ashramgi geta karama khamlei kardu hek ubada ashramgi angangsing nayokpi sing loina yengnei matamdu Chandramadi
Masabu irustoꯛꯄꯤꯔꯒ ꯐꯖꯕ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯄꯤꯔꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯎꯗꯔ ꯆꯥꯏꯁꯤꯟꯕꯤꯗꯨꯅ ꯀꯦꯅ ꯁꯦꯝ ꯁꯥꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯥꯗꯤ ꯀꯥꯔ ꯃꯆꯨ ꯑꯗꯨ ꯈꯪꯉꯤ ꯃꯣꯍꯦꯟꯅꯤ꯫ ꯃꯥꯗꯤ ꯅꯥꯆꯨꯡꯗꯦ ꯑꯉꯥꯡꯗꯨ ꯄꯨꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤ꯫ ꯈꯜꯂꯤ ꯀꯔꯤꯕꯨ ꯍꯥꯏꯕ ꯂꯥꯛꯂꯤꯕ? ꯂꯥꯛꯁꯅꯨ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯒꯦ ꯃꯈꯜꯂꯤ꯫ SP ꯃꯣꯍꯦꯟ ꯊꯣꯏꯅ ꯀꯣꯏꯕꯨ ꯎꯠꯇꯦ꯫ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯕꯅꯤꯅ ꯊꯣꯏꯅ ꯑꯄꯟꯕꯁꯨ ꯄꯤꯔꯨꯗꯦ꯫ ꯃꯍꯥꯛ ꯒꯞ ꯒꯞ ꯄꯟꯗꯅ ꯒꯦꯠ ꯂꯥꯟꯁꯤꯜꯂꯛꯏ꯫ ꯂꯝꯕꯤꯗ ꯅꯥꯌꯣꯛꯄꯤ ꯑꯃꯗ ꯆꯟꯗ꯭ꯔꯃꯥ ꯍꯪꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯝ ꯂꯩꯐꯝ ꯇꯥꯛꯂꯛꯏ꯫ ꯍꯦꯟꯅ ꯂꯦꯝꯕ ꯎꯠꯂꯗꯨꯅ ꯁꯪꯁꯥꯡ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯏꯀꯥꯏꯔꯞ ꯇꯧꯕꯒꯤ ꯃꯃꯤꯗꯤ ꯀꯨꯞꯄ ꯉꯝꯗ꯭ꯔꯦ꯫ ꯆꯟꯗ꯭ꯔꯃꯥꯒꯤ ꯀꯥ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯥꯛ ꯍꯦꯛ ꯆꯪꯕ ꯉꯝꯗꯦ꯫ ꯃꯔꯥꯜ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯒꯨꯝ ꯂꯀꯛ ꯇꯧꯏ꯫ ꯑꯗꯨꯕꯨ SPꯅꯤ꯫ ꯄꯔꯗꯥ ꯑꯗꯨ ꯍꯩꯒꯠꯇꯨꯅ ꯆꯪꯂꯛꯏ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯤꯠꯅ ꯎꯔꯤꯕ ꯆꯟꯗ꯭ꯔꯃꯥꯒꯤ ꯁꯛꯇꯝ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯕꯣꯟꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯃꯊꯧ ꯂꯣꯏꯔꯒ ꯅꯥꯄꯤ ꯃꯊꯛꯇ ꯄꯣꯊꯥꯗꯨꯅ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯀꯌꯥꯗ ꯐꯖꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯁꯥꯟꯅꯗꯨꯅ ꯍꯤꯞꯂꯤꯕ꯫ ꯃꯣꯍꯦꯟ ꯃꯤꯠꯐꯝ ꯍꯣꯡꯕ ꯌꯥꯈꯤꯗꯦ꯫ ꯃꯁꯥꯗ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯑꯃꯠꯇ ꯌꯧꯔꯝꯗ꯭ꯔꯦ꯫ ꯑꯉꯧꯕ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯅꯕꯨ ꯍꯦꯟꯅ ꯐꯖꯔꯦ꯫ ꯈꯨꯠꯀꯤ ꯈꯨꯖꯤ, ꯉꯛꯀꯤ, ꯅꯥꯒꯤ ꯁꯅꯥꯒꯤ ꯂꯩꯇꯦꯡꯁꯤꯡ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯁꯅꯥ ꯑꯍꯤꯡꯕ ꯃꯆꯨ ꯐꯖꯩ꯫ ꯑꯍꯤꯡꯒꯤ ꯊꯥꯖꯒꯤ ꯂꯨꯄꯥ ꯃꯆꯨꯒꯤ ꯃꯉꯥꯜꯁꯨ ꯃꯐꯖꯩ꯫ ꯆꯟꯗ꯭ꯔꯃꯥ ꯊꯥꯖꯒꯨꯝ ꯉꯥꯜꯂꯝꯂꯦ ꯉꯁꯤꯗꯤ꯫ ꯁꯣꯔ ꯑꯃꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯆꯟꯗ꯭ꯔꯃꯥꯁꯨ ꯕꯦꯕꯥꯔ ꯀꯥꯏꯗꯦ꯫ ꯑꯗꯨꯝ ꯍꯧꯅꯕꯤ ꯕꯦꯕꯥꯔ ꯎꯠꯂꯛꯏ꯫ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯣꯍꯦꯟꯕꯨ ꯐꯝꯐꯝꯗ ꯐꯝꯕꯤꯅꯅꯕ ꯑꯗꯨꯝ ꯍꯥꯏ꯫ ꯃꯣꯍꯦꯟ ꯆꯪꯁꯤꯟꯗꯨꯅ ꯁꯣꯐꯥꯗ ꯐꯝꯊꯩ꯫ ꯋꯥꯂꯥꯟꯗꯤ ꯍꯦꯛ ꯉꯥꯡꯅꯗ꯭ꯔꯤ꯫ ꯃꯍꯧꯁꯥꯒꯤ ꯆꯟꯗ꯭ꯔꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯀꯧꯕꯗꯤ ꯂꯥꯏꯔꯗꯅ ꯉꯁꯥꯏꯅ ꯂꯩꯇꯦ ꯍꯥꯏꯍꯜꯂꯒ ꯃꯣꯍꯦꯟ ꯆꯠꯈꯤꯕꯅ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯎꯠꯇ꯭ꯔꯕꯤ ꯆꯟꯗ꯭ꯔꯃꯥꯅꯤ꯫ ꯉꯥꯡꯅꯐꯝ ꯊꯣꯛꯄ ꯉꯥꯡꯅꯔꯒꯦ ꯈꯟꯅ ꯂꯩꯔꯕꯅꯤ꯫ ꯃꯍꯥꯛ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯈ꯭ꯔꯦ꯫ ꯈꯥꯡꯕꯒꯤ ꯑꯌꯧꯕꯤ ꯊꯥꯛ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯃꯅꯤ ꯃꯇꯨꯡꯒꯨꯝ ꯇꯥꯁꯤꯟꯗꯨꯅ ꯃꯉꯥꯜ ꯐꯥꯎꯔꯛꯂꯤ꯫ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯑꯅꯥꯅ, ꯏꯊꯛ ꯏꯔꯥꯡꯅ ꯄꯥꯛ ꯍꯦꯛ ꯃꯥꯒꯤ ꯊꯃꯣꯏ ꯃꯆꯨꯠ ꯑꯣꯜꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯔꯕꯗ ꯃꯌꯨꯝꯗ ꯂꯥꯛꯂꯕꯅꯤꯅ ꯆꯟꯗ꯭ꯔꯃꯥꯅ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯋꯥꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯀꯩꯗꯧꯕꯅꯣ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ? ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯌꯥꯗ꯭ꯔꯕꯅꯤ꯫ ꯌꯥꯗ꯭ꯔꯒꯅ ꯑꯉꯥꯡ ꯂꯧꯒꯦ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯔꯝꯕ ꯑꯉꯥꯡ ꯑꯣꯏꯔꯕꯅꯣ? ꯅꯍꯥꯛꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡꯗꯨꯅꯤ꯫ ꯃꯃꯥꯅ ꯄꯤꯗ꯭ꯔꯕꯗꯤ? ꯃꯃꯥꯗꯤ ꯂꯩꯈꯤꯗꯕ ꯀꯨꯏꯔꯦꯅ꯫ ꯑꯩꯗꯤ ꯁꯤꯗ꯭ꯔꯦꯅ꯫ ꯑꯉꯥꯡꯗꯨꯗ ꯅꯪꯒꯤ ꯍꯛ ꯂꯩꯇꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯄꯒꯤ SPꯒꯤ ꯀꯔꯤ ꯍꯛ ꯂꯩꯕꯒꯦ? ꯅꯍꯥꯛꯁꯦ ꯑꯩꯅ ꯂꯨꯍꯣꯡꯂꯕꯤ ꯅꯨꯄꯤꯅꯤ꯫ ꯍꯣꯏ ꯑꯩ ꯌꯥꯖꯩ꯫ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ? ꯋꯥꯗꯨ ꯃꯌꯥꯛ ꯂꯩ꯫ ꯃꯣꯍꯦꯟꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯛꯏ꯫ ꯋꯥ ꯃꯈꯥ ꯇꯥꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯋꯥ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ꯫ ꯃꯗꯨꯗ ꯃꯥꯅ ꯀꯔꯤ ꯈꯨꯝꯒꯅꯤ? ꯃꯥꯒꯤ ꯏꯇꯤꯍꯥꯁ ꯐꯪꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯣꯍꯦꯟꯗꯤ ꯀꯥꯎꯊꯣꯛꯍꯟꯕ ꯄꯥꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯆꯟꯗ꯭ꯔꯃꯥꯗꯤ ꯂꯦꯝꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎꯈꯨꯝꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ꯫ ꯃꯣꯍꯦꯟꯁꯨ ꯃꯔꯥꯜ ꯂꯩꯔꯨꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯩ꯫ ꯑꯗꯨꯅ ꯀꯂꯪꯀ ꯌꯥꯔꯔꯣꯏ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯉꯤ꯫ ꯇꯞꯊꯔꯦ꯫ ꯃꯁꯥꯗꯒꯤ ꯅꯥꯄꯜ ꯄꯨꯝꯕ ꯂꯧꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯥꯊꯤꯅ ꯃꯤꯔꯥꯏꯕꯤꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯗ ꯉꯥꯡꯒꯗꯕ ꯋꯥꯉꯥꯡꯗ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯆꯟꯗ꯭ꯔꯃꯥ, ꯅꯍꯥꯛ ꯁꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯃꯥꯜꯂꯦ꯫ ꯅꯪ ꯂꯥꯟꯗꯕꯅꯤꯅ ꯅꯈꯨꯠꯇ ꯂꯣꯏꯅ ꯇꯥꯔꯦ꯫ ꯑꯗꯨꯅ ꯆꯠꯂꯁꯤ꯫ ꯑꯃꯨꯛꯇꯪꯗꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯔꯨꯔꯁꯤ꯫ ꯆꯟꯗ꯭ꯔꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯥꯛꯅ ꯂꯥꯛꯇꯦ꯫ ꯃꯣꯍꯦꯟꯒꯤ ꯅꯥꯄꯜ ꯌꯥꯎꯗ꯭ꯔꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯅꯥꯒꯨꯝꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯊꯃꯣꯏ ꯃꯍꯤ ꯆꯦꯜꯂꯝꯕ ꯌꯥꯔꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯉꯥꯛꯄꯤ ꯍꯩꯕ ꯒꯨꯟ ꯍꯥꯏꯕꯗꯨꯅ ꯉꯥꯛꯄꯤꯗꯨꯅ ꯆꯠꯃꯤꯟꯅꯈꯤꯕ ꯌꯥꯔꯝꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯃꯥꯒꯤꯗꯃꯛꯇꯗꯤ ꯄꯨꯝꯅꯃꯛ ꯑꯝꯍꯥꯅꯤ꯫ ꯃꯥꯒꯤꯗꯤ ꯐꯤꯔꯦꯞ ꯂꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯉꯤ ꯃꯣꯍꯦꯟꯅ ꯁꯣꯏꯗꯅ ꯅꯣꯡꯃꯗꯤ ꯍꯥꯏꯖꯔꯛꯈꯤꯅꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤꯒꯤ ꯄꯨꯟꯁꯤ ꯐꯥꯎꯕ ꯂꯃꯥꯏ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯍꯥꯛ ꯀꯌꯥꯗ ꯄꯦꯟꯈꯤꯗꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯑꯗꯨꯛ ꯊꯤꯅ ꯂꯥꯛꯅꯕ, ꯁꯤꯁꯨ ꯁꯤꯍꯟꯗꯕ, ꯍꯤꯡꯁꯨ ꯍꯤꯡꯍꯟꯗꯕ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯒꯗ꯭ꯔꯥ?
ꯃꯅꯤꯡꯇꯝꯕ ꯅꯨꯄꯥꯒꯤ ꯄꯨꯛꯆꯦꯜꯕꯨ ꯇꯨꯀꯠꯆꯔꯛꯏ꯫ ꯃꯍꯥꯛ ꯃꯣꯍꯦꯟꯕꯨ ꯀꯔꯤꯁꯨ ꯀꯜꯂꯛꯇ꯭ꯔꯦ꯫ ꯃꯣꯍꯦꯟꯒꯤ ꯂꯝꯆꯠ ꯃꯍꯥꯛ ꯑꯃꯨꯛ ꯊꯥꯖꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯇꯣꯂꯥ ꯇꯥꯔꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥ ꯑꯣꯏꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯂꯦꯟꯈ꯭ꯔꯒꯦ ꯂꯦꯞꯂꯦ꯫ ꯑꯗꯨꯕꯨ SP ꯃꯣꯍꯦꯟꯗꯤ ꯆꯟꯗ꯭ꯔꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯒꯗꯕ ꯃꯥꯜꯂꯨꯔꯦ꯫ ꯑꯁꯥ ꯑꯃ ꯁꯥꯒꯠꯂꯛꯏ꯫ ꯍꯟꯗꯛꯄꯨ ꯆꯟꯗ꯭ꯔꯃꯥꯅ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯩꯕꯤꯔꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯈ꯭ꯔꯔꯣꯏ꯫ ꯆꯟꯗ꯭ꯔꯃꯥ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯣꯍꯦꯟꯒꯤ ꯑꯁꯥ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯆꯟꯗ꯭ꯔꯃꯥꯒꯤ ꯋꯥꯍꯩ ꯈꯔꯅ ꯅꯣꯡꯂꯩ ꯑꯣꯏꯅ ꯍꯨꯝꯗꯣꯛꯈꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩ ꯉꯁꯤꯁꯨ SPꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯩꯖꯔꯤ꯫ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯕꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩ ꯑꯃꯨꯛ ꯄꯥꯝꯖꯗ꯭ꯔꯦ꯫ SPꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯅꯨꯄꯥꯗꯤ ꯆꯥꯝꯃꯒꯤ ꯃꯄꯨꯅꯤ꯫ ꯑꯩꯕꯨ ꯁꯨꯝ ꯂꯩꯍꯟꯕꯤꯔꯣ꯫ SP ꯃꯣꯍꯦꯟ ꯍꯟꯗꯛꯅ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛ ꯄꯨꯝꯕ ꯃꯆꯤꯛꯅ ꯂꯣꯏꯅ ꯌꯩꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯅꯣ ꯈꯔꯗꯤ ꯈꯨꯝꯅꯤꯡꯕꯅꯤ꯫ ꯃꯇꯨꯡꯗꯗꯤ ꯆꯟꯗ꯭ꯔꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯒꯗꯕ ꯊꯕꯛ ꯑꯃꯨꯛ ꯇꯧꯔꯔꯣꯏ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯐꯣꯡꯗꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯆꯟꯗ꯭ꯔꯃꯥꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯍꯩ ꯈꯔꯅ ꯉꯥꯡꯕ ꯌꯥꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯗꯨꯗꯅ ꯃꯔꯤ ꯑꯣꯏꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥ ꯑꯁꯤꯅ ꯑꯆꯦꯠꯄ ꯃꯔꯤ ꯑꯃꯃꯨꯛ ꯊꯝꯂꯔꯦ꯫ ꯑꯗꯨꯅ SPꯅ ꯃꯃꯥꯅ ꯃꯆꯥ ꯌꯣꯛꯄꯒꯤ ꯑꯙꯤꯀꯥꯔꯁꯦ ꯁꯤꯃꯇꯪꯗꯤ ꯃꯨꯟꯕꯤꯒꯅꯨ꯫ ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ SP ꯃꯣꯍꯦꯟ ꯀꯔꯤꯁꯨ ꯈꯨꯝꯅꯤꯡꯗ꯭ꯔꯦ꯫ ꯈꯨꯝꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯥꯗꯤ ꯊꯥꯗꯣꯛꯇ꯭ꯔꯤ꯫ ꯉꯁꯤꯈꯛ ꯂꯥꯛꯂꯒ ꯆꯠꯁꯤ ꯍꯥꯏꯕ ꯍꯦꯛ ꯌꯥꯕ ꯍꯧꯅꯗꯦ꯫ ꯅꯣꯡꯃꯒ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ SP ꯑꯃꯅꯤ꯫ ꯌꯥꯝꯅ ꯍꯥꯏꯖꯕ ꯍꯩꯅꯗꯦ꯫ ꯏꯖꯠ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯅ ꯃꯣꯍꯦꯟ ꯆꯠꯂꯒꯦ ꯈꯟꯅ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯁꯨ ꯈꯪꯖꯗꯅ ꯃꯃꯥꯒꯤ ꯃꯇꯝꯕꯥꯛꯇ ꯁꯥꯟꯅꯔꯤꯕ ꯃꯆꯥꯗꯨ ꯑꯃꯨꯛꯇꯪ ꯄꯦꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯉꯥꯡꯗꯨꯗ ꯃꯥꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯒꯨꯝ ꯈꯜꯂꯛꯏ꯫ ꯆꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯆꯠꯂꯒꯦ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯥꯏꯊꯤꯔꯕ ꯑꯃꯒꯤ ꯁꯛꯂꯣꯟꯗꯤ ꯂꯣꯠꯄ ꯉꯝꯈꯤꯗꯦ꯫ ꯑꯥꯁ꯭ꯔꯝꯒꯤ ꯆꯦꯛꯁꯤꯟꯅ ꯑꯁꯇꯔ ꯇꯧꯔꯕ ꯃꯪꯒꯣꯜ ꯄꯔꯤꯡ ꯑꯗꯨꯗ SP ꯃꯣꯍꯦꯟꯅ ꯈꯣꯡꯎꯞꯅ ꯀꯥꯛ ꯀꯥꯛ ꯅꯦꯠꯇꯨꯅ ꯆꯠꯈꯤꯕꯗꯨ ꯐꯅ ꯁꯥꯡꯅ ꯆꯟꯗ꯭ꯔꯃꯥꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯈꯤ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯥꯟꯗꯦ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛꯁꯨ ꯃꯤꯅꯝꯕ ꯉꯥꯡꯕ ꯑꯣꯏꯒꯅꯤ꯫ ꯄꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯟꯗ꯭ꯔꯃꯥꯗꯤ ꯊꯃꯣꯏꯒ ꯋꯥꯈꯜꯒ ꯂꯥꯟ ꯁꯣꯛꯅꯕ ꯀꯨꯏꯔꯦ ꯂꯣꯏꯈꯤꯕ꯫ ꯄꯨꯝꯅꯃꯛ ꯉꯝꯂꯒꯦ ꯈꯟꯅ ꯑꯥꯁ꯭ꯔꯝꯒꯤ ꯄꯨꯟꯁꯤ ꯂꯦꯜꯂꯕꯅꯤ꯫ ꯃꯥꯒꯤ ꯒꯪꯒꯥꯒꯨꯝ ꯁꯦꯡꯅ ꯆꯦꯟꯊꯔꯤꯕ ꯄꯨꯟꯁꯤ ꯏꯆꯦꯜ ꯀꯅꯥꯕꯨꯁꯨ ꯅꯩꯈꯥꯏꯍꯟꯅꯤꯡꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯤꯅ ꯀꯨꯝꯕꯪ ꯁꯥꯅ ꯅꯩꯈꯥꯏꯔꯝꯂꯕ ꯃꯣꯍꯦꯟꯒꯤ ꯄꯨꯟꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛ ꯇꯤꯟꯁꯤꯟꯅꯤꯡꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯅ SP ꯃꯣꯍꯦꯟꯅ ꯅꯤꯡꯉꯝꯗꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯅꯤꯡꯕ ꯑꯃꯨꯛ ꯄꯣꯛꯂꯨꯗ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯃꯊꯥꯅꯨꯡꯗ ꯃꯆꯥꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯈꯥꯡꯈꯤ꯫ SP ꯃꯣꯍꯦꯟ ꯑꯃꯨꯛ ꯄꯜꯂꯝꯗ꯭ꯔꯦ꯫ ꯒꯦꯠ ꯑꯗꯨ ꯂꯥꯟꯊꯣꯛꯈꯤꯗꯨꯅ ꯀꯥꯔ ꯑꯗꯨ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯋꯥꯒꯤ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯂꯝꯗꯅ ꯀꯥꯔꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯦ꯫ ꯋꯥꯈꯜ ꯈꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯉꯝꯗꯕ ꯋꯥꯈꯜ ꯑꯃꯅ ꯃꯥꯒꯤ ꯊꯃꯣꯏ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯠꯇꯨꯅꯇ ꯂꯩꯔꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯣꯍꯦꯟ ꯅꯨꯡꯒꯨꯝ ꯀꯜꯂꯨꯔꯕ ꯃꯊꯃꯣꯏ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯦꯊꯔꯛꯏ꯫ ꯈꯟꯗꯕ ꯉꯝꯂꯛꯇꯦ꯫ ꯆꯟꯗ꯭ꯔꯃꯥꯅ ꯑꯁꯤ ꯌꯧꯅ ꯃꯄꯨꯟꯁꯤ ꯀꯠꯊꯣꯛꯄꯗꯤ ꯉꯝꯂꯒ ꯃꯃꯥ ꯃꯆꯥꯒꯤꯗꯃꯛ ꯃꯥꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯃꯇꯣꯝꯇ ꯍꯪꯖꯩ꯫ ꯂꯦꯞꯂꯦ꯫ ꯃꯣꯍꯦꯟ ꯋꯥꯈꯜ ꯂꯦꯞꯂꯦ꯫ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯃꯃꯥ ꯃꯆꯥꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯒꯦ ꯂꯦꯞꯈ꯭ꯔꯦ꯫ ꯀꯥꯔꯗꯨ ꯇꯤꯗꯤꯝ ꯔꯣꯗ ꯌꯧꯔꯗꯨꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯑꯣꯟꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯃꯥꯏꯀꯩ ꯇꯝꯅ ꯊꯧꯒꯠꯈ꯭ꯔꯦ꯫ ꯃꯄꯨꯅ ꯍꯥꯏꯕ ꯏꯟꯕ ꯀꯥꯔ ꯑꯗꯨ ꯌꯥꯡꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀꯁꯨ ꯌꯥꯡꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯟꯙ꯭ꯌꯥ ꯑꯣꯏꯔꯦ꯫ SP ꯃꯣꯍꯦꯟ ꯑꯃꯨꯛꯇꯪ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯀꯥꯔꯗꯒꯤ ꯆꯦꯞꯅ ꯑꯥꯁ꯭ꯔꯝ ꯇꯝꯅ ꯌꯦꯡꯂꯛꯏ꯫ ꯃꯩꯒꯤ ꯃꯩꯉꯥꯟꯅ ꯑꯥꯁ꯭ꯔꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯍꯧꯏ꯫ ꯅꯣꯡꯄꯣꯛꯇ 14ꯅꯤ ꯄꯥꯟꯕ ꯊꯥꯖꯁꯨ ꯏꯪꯅ ꯇꯞꯅ ꯊꯣꯔꯛꯍꯧꯏ꯫ ꯈꯜꯂꯤ ꯑꯥꯁ꯭ꯔꯝꯁꯨ ꯊꯥꯖꯁꯨ ꯉꯥꯜꯍꯧꯔꯁꯅꯨ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯛꯇ꯭ꯔꯕ ꯒꯨꯟ, ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯊꯣꯠꯂꯕ ꯃꯉꯥꯜ ꯄꯨꯝꯅꯃꯛ ꯇꯤꯜꯍꯧꯔꯁꯅꯨ ꯑꯃꯠꯇ ꯑꯣꯏꯅ꯫ ꯃꯤꯠꯇ ꯎꯔꯛꯏ ꯑꯥꯁ꯭ꯔꯝꯒꯤ ꯅꯨꯄꯤꯁꯤꯡꯅ ꯗꯨꯛ ꯊꯃꯩ ꯊꯥꯔꯝꯂꯒꯅꯤ꯫ ꯆꯟꯗ꯭ꯔꯃꯥ ꯃꯃꯥ ꯃꯆꯥꯁꯨ ꯗꯨꯛ ꯊꯥꯕ ꯊꯣꯔꯛꯂꯝꯂꯒꯅꯤ꯫ ꯇꯔꯄꯟꯒꯤ ꯁꯀꯨꯟꯇꯂꯥꯒꯨꯝ ꯃꯣꯡ ꯍꯥꯗ꯭ꯔꯕꯤ ꯆꯟꯗ꯭ꯔꯃꯥ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯃꯆꯥꯒꯨꯝ ꯀꯧꯁꯤꯜꯂꯝꯂꯒꯅꯤ꯫ ꯑꯗꯨꯒ ꯀꯣꯏꯔꯣꯛ ꯀꯣꯏꯅ ꯐꯝꯍꯟꯗꯨꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯂꯤꯕꯤꯔꯝꯂꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯅ
थोरक्लिबा थाजा येंदुना पिक्लिबा मचाबु नाउसुम इसै सक्पीदुना तुमनबा थेमलमलगनी महाक मचिना थोकना बोर पिरम्मी नमानसा याइफबदा ओयो पुंसी नुंसांगना